ngasi phong hiba tongan tongan ba manipuri sifong singa masum thokiba thodo wathok singdigi maru oibe I pausung khongatsaraga manipur top channel gi mekerigi memna thamjage duga ngasi hauji social media da viral oiba masum thagatnarakpa post ama hairaga di mem yamna mak laibak thiba pawmane mem picture sin su ubiram lagani dolai thabi dam makhada takhibadigi thiba hauji phawba phangdri hairiba pawmasini amasum hauji yamna thajani oiba mafamdagi phangba pawmana isingda tasingraba angang si thawai yaudrba haksanga moina phangkhre hainasu yamna thajani oiba mafamdagi amasum hauji social media da su video footage kya ama thagana ba leptri aduna mem yariba makai channel si mekedigi su mem da request ngatang tawjagi hauji si COVID-19 laina laisa su leiba maramna amasum ising sau su thokpa matam oibanina nongsing tabagi phiwam si henmanina mem yariba makai section lamina si haina su channel sigi mekedigi thamjari amasum mem gi mochu sungsoi soidana phungdok piram mo haina channel sigi mekedigi su thamjari amasum paw si makha sa thajarak poina topa maruiba paw kharaga mem na pijage mem lo phuktamina si makha sa tharak poina topa thajarak poina tentangna manipur gi COVID-19 update mem na thamjage COVID-19 kamal control room ligi thadurak pama mem na thamjaramge hauki bapung kun ngamari isida manipur da miyoi satral ko humfu gomdai general population dagi duga miyoi animana central armed police force di COVID-19 positive oikre hari amasum hauki bapung kun ngamari isida di state level COVID-19 death audit committee gi matungina report amagi matungina miyoi taraga mari COVID-19 na laikhidre amasum hairiba miyoi singsi Imphal West dagi marini Imphal East dagi amani Bisnupuri dagi amani Kaksing dagi ani Sandel dagi ama Kangpokpi dagi ani Ukhul dagi ama amasum Susampur dagi ani ni aduga apun boina COVID-19 na laikhidraba miyoi masingsi lising amaga satruka sutmagi taruk sure aduga ngasi laikhidraba miyoi taraga mari asi miyoi tara amadi morbidities ni aduga taraga mari asi gi manungda miyoi ahum amadi makhoi first dose vaccinated tawkraba miyoi ni haina supali aduga ngasi apun boina miyoi lising amaga saniga kunga taruk COVID-19 dagi naba padron discharge tawkre hai makhoi singji home isolation dagi miyoi satruka kuntraga homdoi rims dagi taraga taruk jenims dagi taraga nipan CCC dagi saniga kunga manga masum CHIC dagi sahumga kuntraga mari ni haina supali amasung ngasi manipur COVID-19 positive oikraba miyoi singsi Imphal East dagi samaga nifuga mapan Imphal West dagi saniga marfuga manga Thobal dagi yankaiga mathoi Bisnupur dagi sama Kaksing dagi kunga nithoi Ukhul dagi manga Susampur dagi humfuga manga Sandel dagi taraga taruk Senapati dagi nipan Tamenglong dagi taraga mapan Tengnopal dagi taret Jiribam dagi ani None dagi ama Ferjol dagi taruk Kamjom dagi taraga mathoi Kangpokpi dagi taraga taruk ni aduga hauji makhoi section amasum lokhat pamtokpa section tharang khodimak lokhat kre hainasu ngasigi press release asina makhata na phongdurali adu hauji state si gori COVID-19 gi haid apun boina state si nan gi ba miyoi masing si la ama hindokhiduna apun boina hauji popo ori bismi la amaga lising amaga sahumga maudra sure hairiba miyoi sing general population dagi lising maudra tarika sahumga maudra mangani central security personnel dagi lising humga samapan ga subnagi mangani adu hauji apun mana naba phakraba COVID-19 dagi negative oikraba miyoi masing sina lising maudra ga satral ka humfuga mapani sigi manung si general population dagi lising marfuga taruka sanipan ga kunni aduga central security personnel dagi lising humga samapan ga nifuga mapani adu hauji nahanduna lairibe active case masing sina lising mapan ga subnagi taraga mangani hairibe singsi general population dagi lising nipan ga samapan ga humdraga marini central security personnel dagi na yoi nifuga mathoini adu state si gori pa hauji ki recovery rate sina 89.52% lairi hainus palle adu hauki papung kun ga mari sida apun madi type oxygen cylinder lising aniga saniga yankhai ga mapan amasum B type oxygen cylinder sahumgo humfugo humdoi khena ba health facility manipura phongan kre hainasu makhatana su phungdurakli amasum august ki tang humda kapthokiba vaccination gi makhoi vaccinated tawkraba mi masingsi lakh amaga sumagi taraga mathoini aduga apun boina kapthokraba vaccine mi masingsina hauju phawbana manipura mioi lakh taraga humdoiga lising nifuga taretka sawanga kontraga tare sure sigi manungsida first dose kapthokraba mioi lakh taraga mathoiga lising kun gumdoiga satruga kontraga tarini aduga second dose kapthokraba mioi masingna
लाख अनिगा लिसिंग कुनगो हुमदोइगा चमपन्ने हाइनसु ngasi प्रेस नोट असिन मखा तानसु फोंगदोरक्ली अमसुम पाउसु लुसिलक्पोइना मैम ngasi मरुएबा फोंगिबसे फोंगसिनगी हेडलाइंस ओइना मैम खरा थमजरगे एक्सीडेंट मियो अमा सिरे दुगो मरीने सोक्ले येरिपोक पुलिस स्टेशन के मनुंग सरमा थौबाल की येरिपोक ताबा लंबी परिंगी वांगखेम कैथल मयादा ngasi पुंग निपांग मिन यांखैरोम सप मतमना टाटा डीआई अमगा बजाज ऑक्टो अमगा सफु कन थमजिनबदा बजाज ऑक्टो र तोंगलप मियोय अमा थौदोक थोफम अदुमक्तदा लैखिद्रे ऑक्टो दुगी ड्राइवर यावना मियोय मरीना असो अपन नंख्रे हैबा पावमने अदुगा ngasi मियोय सत्रेट का हुमफुगा मंगा पॉजिटिव ओइखि तरागा मरी लैखिद्रे लिसिंग अमगा सनीगा कुनगा तरुक डिस्चार्ज तोकी हैबा मने अथोपा मना सीएम ना पीएम उनदुना कोविड की यावना सको थोरांग की मतांगना खनख्रे हैबा पावमने मरमदना मणिपुर इंटीग्रिटी डे फांगदोख्रे इंडिया ना कापसिन की बहु लौथोक्तुना आइखोय नुंगसिनबा पुरक्लसी नंदोलवांग अमरमदना नुंगसिनबा हाइबसिना अथोइबा लन्नी राधेश्याम आइखोय मसल नुंगसिनबा हाइबा असिना अथोइबा लैनिंगनी अमदी लन्नी हाइना हाइरोक एसी की एमएलए डॉक्टर थोक्सम राधेश्याम ना फोंगदोख्रे हैबा पावमनी अमरमदना बीजेवाईएम की प्रेसिडेंट खनख्रे बीजेपी मणिपुर प्रदेश की यामना मरुएबा मोर्चा अमनी हारिबा बीजेवाईएम की प्रेसिडेंट मनोहर मयूम बारी शर्मा खले बीजेपी मणिपुर प्रदेश की प्रेसिडेंट ए सरदाना थोप ऑर्डर अमदा नौना थोलिबा युवा मोर्चा की प्रेसिडेंट टी बारी शर्मा वांखै निंगथेम पुखरी मपानगी हाइनसु पाउसना फोंदोरक्ली अमरमदना फमनाइबसिंगना लाइरबसिंगी चखाव हंगलगा सेंदोंग तालिबरा उदो लाइरबसिंगी चखाव हौहलगा फमनाइबसिंगना सेंदोंग तालबरा हाइना यूनाइटेड डेवलपमेंट ऑर्गेनाइजेशन उदो की सिरुल अमनसु हंगलक्ली अतोपा पावमना नुंगना थुमजिंदुना पुलिस की गाड़ी थुगाइबा मसुम पर्सनल सुअनखिबदु अचुंबबु इकाय खुमनरिबा नागरिक अमगी लिस्ट नते प्रधान हौखिबा जुलाई की सचत कुंदा ऑफिशियल ड्यूटी तौदुना लैबा मणिपुर पुलिस पर्सनल सिंगी गाड़ी नुंगना थुमजिंदुना गाड़ी सिंग अमसुम पुलिस पर्सनल सिंग आसु अपन अकाय अतोय थोनखिबा थौदोदो आइन अमसुम असुंबबो इकाय खुमनरिबा नागरिक अमगी लिस्ट नते थवोंग अदु मतुंग ताबदा खक थौहन थोनिंगदे हाइना कायरंग खुमिदो जीपी की प्रधान सेसबम नुजरमन की सिरोलमनसु मखाताना फोंदोरक्ली अमरमदना उरान की मखादा अहानबो ओइना इम्फाल सिलोंग फ्लाइट नमथाखरे अमरमदना लैंगाकना हाई स्कूल अपग्रेड तौबगी थौरांग वाबगाई हाई स्कूल सु अपग्रेड तौबदा योहनबियु हाइबा पावमने अमरमदना अतोपा पावमना महिरोय नुपी मचासिंग मही मसिंग तमा फंगनबियु एमसु नुपी सिंगतगी ओइबा तांगलबा मही संगना तमजगनी खंदुना लैरिबा महिरोय नुपी सिंगी मंगलान कहनबिदनबा हानगुमना महिरोय नुपी मचासिंग मही मसिंग तंबा फंगनबिनबा पुक्सेल चावरबा उजासिंग होटनबिनबा एमसु थौबाल डिस्ट्रिक्ट कमिटी ना अपील तोरकली सिरुल असिना हाय खुनाय अमा सखोटपा हाइबसि खुनाय अदुदा लैरिबा नुपा नुपी अनिमक महीगी मंगाल अदु थोंमानना फंगबा ngamlaba matam amadi mahigi afaba kanglon adu phangba ngamlaba matam da oirakadabani haibasi mipung khudimang na ngangnaraba wafamni amasum laiba ama sokhatpagi khal wonbada education sector gi oiriba phibam adugisu chauna losilakpoin state gi wamra thokpa pawkhra na Kabul blast the defense minister hinghaure family thaidokre Afghanistan defense minister Bismillah Khan yumda attack torakpa matamda mahak yum aduda laihobadagi hinghaure haina laiba asigi media channel na report tawri pokhaibagi thawdo ase Afghanistan defense minister Bismillah Mohammed ki Kabul da leba yumda thokibani haina local media singna security gi source tagi report tawri atopa pawamana home ministry hanagi CBI director Alok Barma disciplinary action nakhotnaba ayaba pikre haina pawamana su report tawri amaromdana BJP leader hatpa gangster Enkit Gojar Tihar jail da siramle English nganiga taraga marida BJP leader Vijay Pandit hatkiba sei kungama pansuraba gangster Enkit Gojar Tihar jail complex da sina phangle report asina hairi madudi asengba asumba phangnaba investigation tawbada mahak miyoi marina sinaba phukibani hairena su pawsna report tawri amaromdana UP government na Jhansi railway station asi Biranganga Lakshmi Bai kauba pame Uttar Pradesh government na center da Jhansi railway station asi Biranganga Lakshmi Bai railway station haina
ओननब प्रपोजल लेटर थाखरे लोइनना लोक सभादसु पाव पीखरे हाइना पावसिन मखा ताना फोंदोरगदि दु मैम हौजि कोइनदि पावसु मता सलु सिनजरगे पथोक्सगी ब्लसुरकी प्लान की योरसि मैम नगाक पिगनी एंड थैंक यू।